ꯊꯥꯖꯦ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥ ꯇꯥꯊꯣꯠꯅ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯀꯧꯔꯤ꯫ ꯕꯦꯝꯃ, ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ꯫ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯦꯛ ꯀꯧꯅꯩꯍꯦ ꯅꯪ ꯁꯤꯃ꯫ ꯇꯥꯔꯦ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯊꯥꯖ ꯃꯁꯝꯗꯨ ꯔꯤꯕꯣꯟ ꯕ꯭ꯂꯨ ꯀꯂꯔꯗꯨ ꯄꯨꯟꯗꯨꯅ ꯃꯁꯝ ꯁꯦꯝꯅ ꯁꯦꯝꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯀꯩꯟꯁꯥꯡꯅꯣ ꯏꯃꯥ? ꯆꯥꯛꯁꯤꯒ ꯌꯦꯔꯨꯝ ꯑꯉꯧꯕꯁꯤꯒꯅꯦ ꯑꯗꯨꯝ ꯆꯥꯔꯣ꯫ ꯏꯟꯁꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤ꯫ ꯅꯪꯒꯤ ꯅꯪꯅꯕ ꯆꯥꯛ ꯈꯔ ꯀꯥꯝꯃꯤꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯍꯣꯔꯦꯟ ꯅꯪ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ꯫ ꯊꯥꯖ ꯃꯃꯥꯅ ꯊꯤꯔꯛꯏꯕ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯌꯥꯔꯗ꯭ꯔꯣ? ꯈꯔꯒ ꯍꯥꯞꯄꯤꯔꯛꯎꯔꯣ? ꯌꯥꯔꯅꯤ, ꯁꯤꯐꯥꯎ ꯂꯦꯝꯃꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯊꯤꯔꯤꯗꯣ꯫ ꯂꯣꯏꯃꯛ ꯆꯥꯁꯤꯜꯂꯨ, ꯂꯦꯝꯍꯜꯂꯝꯒꯅꯨꯀꯣ꯫ ꯑꯁ, ꯁ꯭ꯀꯨꯜꯗ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯤ꯫ ꯅꯪꯀꯣ ꯆꯈꯥꯎ ꯁꯣꯛꯆꯖꯅꯤ꯫ ꯁꯤꯡꯖꯨꯗ ꯁꯨꯛꯆꯣꯞꯄꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩꯝ ꯇꯧꯔꯣꯏꯕ ꯏꯃꯥ꯫ ꯍꯥꯏꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯀꯣꯊꯕꯗꯨ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯁꯤꯟꯗ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯂꯦꯝꯃꯅꯨ ꯍꯥꯏꯔꯒ ꯀꯔꯤ ꯈꯨꯆꯥꯅꯣ? ꯃꯅꯝ ꯅꯝꯕꯒ ꯇꯣꯛꯏꯅꯤ꯫ ꯑꯩꯅ ꯇꯧꯅꯤ ꯈꯪꯗꯅꯅꯦ ꯅꯪꯒꯤ ꯇꯤꯐꯤꯟꯗꯁꯨ ꯍꯥꯞꯄꯤꯔꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯑꯣꯇꯣ ꯚꯔꯥ ꯄꯤꯔꯛꯑꯣ, ꯊꯦꯡꯉꯦ꯫ ꯀꯥꯏꯅꯣ ꯑꯩ ꯇꯤꯐꯤꯟꯗꯤ? ꯒ꯭ꯌꯥꯁ ꯎꯄꯨ ꯃꯊꯛꯇ ꯂꯩꯔꯤꯗꯣ ꯄꯨꯔꯣ꯫ ꯇꯥꯊꯣꯠ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯤ꯫ ꯀꯩꯅꯣ ꯂꯨꯄꯥ 50 ꯈꯛ ꯄꯤꯔꯛꯏꯁꯤꯕꯣ? ꯉꯔꯥꯡꯁꯨ 50 ꯅꯠꯇ꯭ꯔꯥ ꯑꯩꯅ ꯄꯤꯔꯤꯗꯣ? ꯑꯣꯇꯣ ꯚꯔꯥꯗꯤ ꯂꯨꯄꯥ 10 ꯍꯟꯀꯠ ꯍꯟꯗꯥꯗꯅ ꯂꯨꯄꯥ 10ꯅꯤ꯫ ꯌꯥꯝꯕꯨ ꯌꯥꯝꯃꯕꯅꯦ ꯑꯩꯅ ꯄꯤꯔꯤꯗꯣ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯃꯔꯩ ꯇꯧꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯂꯨꯄꯥ 10 ꯄꯤꯌꯣꯅꯦ ꯏꯃꯥ꯫ ꯍꯣ, ꯄꯤꯌꯣ ꯍꯥꯏꯔꯒꯅꯅꯦ ꯉꯔꯥꯡꯒꯤ ꯄꯩꯁꯥ ꯔꯦꯝꯕꯗꯣ ꯑꯗꯨ ꯄꯤꯔꯣ꯫ ꯌꯥꯔꯦ, ꯑꯩ ꯆꯠꯂꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯃꯅꯝ ꯅꯝꯈꯤꯒꯦ ꯅꯪꯕꯣ꯫ ꯊꯥꯖ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯄꯤ꯫ ꯇꯥꯊꯣꯠꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯐꯖꯅ ꯌꯦꯡꯉ ꯆꯠꯂꯨꯀꯣ꯫ ꯍꯣꯏ꯫ ꯊꯥꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯥꯡꯒꯣꯟꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯣ, ꯄꯩꯁꯥꯒ ꯌꯥꯎꯔꯕꯣ? ꯑꯣꯇꯣ ꯚꯔꯥꯗꯤ ꯌꯥꯎꯔꯦ, ꯑꯗꯣ ꯄꯩꯁꯥ ꯄꯤꯒꯦꯁꯨ ꯌꯥꯏ꯫ ꯇꯝꯄꯥꯛꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗ ꯆꯥꯝꯆꯞꯄꯤ ꯑꯃ ꯄꯤ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ, ꯆꯠꯂꯨꯈꯤꯒꯦ ꯕꯕꯥ꯫ ꯆꯠꯂꯣ, ꯐꯖꯅ ꯆꯠꯂꯨꯀꯣ, ꯉꯥꯎꯁꯤꯟꯅꯅꯨ꯫ ꯍꯣꯏ ꯕꯕꯥ꯫ ꯍꯥꯏꯗꯨꯅ ꯊꯥꯖꯁꯨ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯌꯣꯜ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯀꯣꯜ ꯇꯧꯏ꯫ ꯇꯥꯕ꯭ꯔꯣ ꯃꯤꯁꯨꯝ ꯍꯦꯟꯕ? ꯇꯥꯏ꯫ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯠꯂꯅꯤ꯫ ꯍꯣꯏ꯫ ꯂꯩꯌꯣꯜꯅ, ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯅꯤ꯫ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯕ? ꯊꯦꯡꯅ ꯆꯠꯂꯅꯤꯗ꯫ ꯀ꯭ꯂꯥꯁ ꯑꯝꯇꯪ ꯌꯥꯎꯔꯒ ꯍꯜꯂꯛꯑꯒꯦ꯫ ꯄꯨꯡ 11 ꯅꯪꯅꯕ ꯆꯠꯂꯒꯦ, ꯑꯗꯨꯒ ꯄꯨꯡ 12ꯗ ꯍꯜꯂꯛꯑꯒꯦ꯫ ꯀꯩꯒꯤ? ꯑꯇꯩꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯣꯏꯗꯕ? ꯕꯤꯠ ꯂꯩꯇ꯭ꯔꯕ ꯁꯨꯝ꯫ ꯍꯌꯦꯡꯕꯨꯗꯤ ꯂꯥꯛꯀꯅꯤꯗ꯫ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯉꯁꯤꯗꯣ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗꯨ ꯌꯥꯗ꯭ꯔꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯉꯟꯇꯥ ꯍꯜꯂꯛꯅꯤꯗ꯫ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ? ꯇꯧꯔꯦ꯫ ꯅꯪꯗꯤ? ꯇꯧꯗ꯭ꯔꯤꯌꯦ꯫ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕꯣ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯗ꯫ ꯌꯥꯋꯩꯅ ꯉꯜꯂꯦ ꯑꯗꯨꯗꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯉꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯝꯃꯦꯀꯣ ꯅꯪ? ꯏꯁ, ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯨꯝ꯫ ꯈꯪꯖꯩ꯫ ꯑꯗꯣ ꯃꯤꯁꯨꯝ ꯍꯦꯟꯕ, ꯑꯩ ꯊꯝꯃꯒꯦ꯫ ꯐꯣꯟꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯦ꯫ ꯍꯣꯏ, ꯊꯝꯖꯔꯣ꯫ ꯐꯖꯅ ꯆꯠꯂꯣ, ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯍꯣꯏ, ꯇꯧꯔꯛꯀꯦ꯫ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯂꯩꯌꯣꯜꯅ ꯀꯣꯜꯗꯨ ꯀꯛꯂꯤ꯫ ꯂꯩꯌꯣꯜ ꯃꯥꯒꯤ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯗꯨꯅ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯏꯗꯣꯝꯆꯥ! ꯆꯥꯎꯕꯤꯁꯨ ꯂꯩꯌꯣꯜꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ, ꯁꯅꯥ, ꯏꯗꯣꯝꯆꯥ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ꯫ ꯂꯩꯌꯣꯜꯁꯨ ꯆꯥꯎꯕꯤꯅ ꯈꯨꯝꯃꯛꯄꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯕꯣꯕꯣ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ? ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯅꯤꯅꯦ, ꯆꯟꯗꯣꯜ ꯂꯨꯕꯥꯛ ꯄꯨꯔꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯔꯥꯁꯤ ꯃꯥꯡꯒꯣꯟꯗꯒꯤ ꯆꯥꯎꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯩ, ꯆꯥꯎꯕꯤ, ꯑꯩꯒꯤ ꯔꯦꯗꯤꯑꯣꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯄꯨꯡ 9 ꯇꯥꯔꯦ꯫ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯛꯑꯝꯃꯅꯤꯅꯦ꯫ ꯃꯅꯨꯡꯗꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯅꯣꯛꯏ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯔꯦꯗꯤꯑꯣꯁꯤꯗꯤꯕ? ꯁꯅꯥ, ꯔꯦꯗꯤꯑꯣꯗꯣ ꯏꯃꯥꯁꯤꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ꯫ ꯅꯪ ꯑꯝꯇ ꯄꯤꯕꯤꯔꯨꯔꯣ, ꯏꯗꯣꯝꯆꯥ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯒꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫
ꯍꯥꯏꯗꯨꯅ ꯂꯩꯌꯣꯜꯗꯨ ꯃꯕꯣꯛꯀꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯕꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯑꯕꯣꯛ ꯁꯦ ꯊꯝꯃꯣ ꯁꯅꯥ, ꯔꯦꯗꯤꯑꯣꯗꯣ ꯑꯝꯇ ꯊꯥꯔꯝꯃꯨ, ꯆꯟꯗꯣꯜꯁꯦ ꯊꯤꯟꯖꯟꯒꯦ ꯑꯩ꯫ ꯂꯩꯌꯣꯜꯁꯨ ꯔꯦꯗꯤꯑꯣꯗꯣ ꯊꯥꯕꯤꯔꯦ꯫ ꯕꯣꯕꯣꯛ ꯌꯥꯔꯕꯣ? ꯌꯥꯔꯦ, ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯤꯀꯣ, ꯅꯗꯣꯝꯆꯥꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯌꯨ꯫ ꯍꯣꯏ ꯕꯣꯕꯣꯛ, ꯆꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯖꯔꯨꯔꯣ꯫ ꯂꯩꯌꯣꯜꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯄꯤꯔꯝꯃꯕ꯭ꯔꯣ? ꯍꯣꯏ ꯗꯣꯝꯆꯥ꯫ ꯆꯥꯎꯕꯤꯁꯨ ꯂꯩꯌꯣꯜꯒꯤ ꯆꯥꯅꯕꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯂꯛꯏ꯫ ꯁꯤ ꯆꯥꯔꯣ, ꯑꯗꯣ ꯏꯃꯥꯁꯤꯅ ꯀꯔꯝ ꯀꯥꯟ ꯆꯠꯁꯦ ꯍꯥꯏꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯅꯤ ꯏꯗꯣꯝꯆꯥ, ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯛꯄꯅꯤ ꯕꯣꯕꯣꯛꯅ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯤꯗ ꯀꯩꯅꯣꯝꯇ ꯍꯪꯉꯨꯈꯤꯒꯦꯀꯣ ꯑꯩ꯫ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯌꯣꯜꯁꯨ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯍꯧꯔꯤ꯫ ꯂꯦꯟꯁꯨ ꯉꯔꯥꯡꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯤ ꯋꯥꯆꯞ ꯆꯪꯗꯨꯅ ꯊꯥꯖꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯣꯟꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯟꯅꯅ ꯂꯩꯔꯝꯗꯕꯁꯤꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁ, ꯁ꯭ꯀꯨꯜꯗꯤ ꯆꯠꯂꯝꯃꯅꯤꯅꯦ, ꯑꯣꯟꯁꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯂꯦꯟ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯗꯤꯀꯣ ꯅꯊꯃꯣꯏꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯃꯁꯥꯅ ꯃꯁꯥꯗ ꯃꯊꯟꯇ ꯆꯩꯖꯥ ꯃꯥ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯔꯤꯇꯥꯗꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ? ꯉꯥꯎꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯈꯪꯅꯤꯍꯦ, ꯀꯩꯅꯣ ꯏꯃꯥ? ꯈꯪꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯗꯦꯗ꯫ ꯉꯥꯎꯔꯣꯏ, ꯅꯪ ꯌꯥꯝ ꯉꯥꯎꯔꯣꯏꯕ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ? ꯀꯣꯏꯗꯦꯍꯦ ꯏꯃꯥ, ꯀꯥꯏꯗꯩꯅꯣ ꯏꯃꯥ ꯁꯤꯃ? ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯈꯥꯗꯅꯦ ꯀꯨꯝꯃꯛꯑꯣ ꯊꯨꯅ, ꯅꯄꯥꯅꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯀ ꯅꯠꯇꯦ, ꯀꯨꯝꯃꯛꯑꯣ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯅꯄꯥꯅ ꯁꯣꯏꯔꯣꯏꯍꯦ꯫ ꯔꯤꯇꯥꯗꯨ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ꯫ ꯂꯦꯟꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯑꯅꯟ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯥꯏꯜꯁ ꯈꯔ ꯌꯦꯡꯗꯨꯅ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯑꯅꯟ ꯃꯆꯥꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯐꯝꯃꯨ꯫ ꯀꯩ ꯋꯥꯔꯤꯅꯣ ꯄꯥꯕꯨꯡ? ꯑꯅꯟꯅ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯕ ꯋꯥꯔꯤ ꯍꯥꯏꯕꯨ ꯁꯤꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ꯫ ꯔꯤꯇꯥꯁꯨ ꯅꯥꯀꯟꯗ ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯀꯣꯂꯦꯖꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯅꯪꯁꯨ ꯏꯄꯥꯒꯤ ꯊꯕꯛꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯇꯧ꯫ ꯍꯧꯖꯤꯛꯇꯩ ꯍꯧꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪ ꯀꯣꯂꯦꯖ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯍꯥꯡꯕ ꯃꯇꯝꯗꯣ ꯑꯗ ꯏꯄꯥꯒ ꯊꯕꯛ ꯇꯧꯁꯤ ꯏꯕꯨꯡꯉꯣ꯫ ꯔꯤꯇꯥꯅ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯈꯜꯂꯤꯅꯣ? ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯒꯗꯕ ꯃꯥꯟꯗꯦꯗ ꯄꯥꯕꯨꯡ ꯑꯗꯣ꯫ ꯀꯔꯤ ꯇꯧꯕꯩ ꯆꯥꯟꯅꯔꯣꯏꯗꯒꯦ? ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ, ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯂꯦꯟ ꯀꯩꯝꯇ ꯈꯨꯝꯃꯝꯗ꯭ꯔꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯈꯨꯠꯇ ꯇꯥꯔꯛꯀꯅꯤ, ꯏꯆꯥ ꯅꯊꯟꯗꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯄꯥꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯆꯣ, ꯀꯣꯂꯦꯖ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ? ꯆꯠꯀꯅꯤ꯫ ꯄꯨꯡ ꯀꯌꯥꯗꯅꯣ? 11꯫ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯆꯥ ꯑꯝꯇ ꯊꯣꯡꯒꯠꯂꯨꯈꯤꯒꯦ꯫ ꯔꯤꯇꯥꯁꯨ ꯂꯦꯟꯁꯨ ꯑꯅꯤꯃꯛ ꯄꯨꯂꯞ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯔꯤꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯕꯥ, ꯑꯩ ꯂꯣꯏ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯔꯤꯇꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯦꯟꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇ ꯉꯁꯤꯗꯤ ꯏꯁꯤꯒ ꯃꯦꯔꯤꯅꯥꯒ ꯊꯧꯉꯝꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯥꯔꯁ ꯇꯥꯔꯦ꯫ ꯂꯦꯟꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯗꯤ ꯄꯨꯡ 11ꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯉꯝꯅ ꯑꯅꯤꯗꯨꯅ ꯄꯨꯡ 11ꯗ ꯂꯥꯛꯀꯅꯤꯌꯦ꯫ ꯃꯦꯔꯤꯅꯥꯅ ꯀꯩꯒꯤꯅꯣ ꯃꯣꯏꯗꯤ? ꯈꯪꯗꯦ, ꯃꯀꯣꯛ ꯆꯥꯕꯅꯦ ꯑꯅꯤꯃꯛ꯫ ꯏꯁꯤꯅ ꯂꯦꯟꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯣ, ꯀꯣꯂꯦꯖꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯌꯥꯔꯗꯤ ꯅꯍꯥꯟꯅ ꯁꯦꯝꯕꯤꯔꯅꯤ, ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯁꯤꯅꯤ, ꯃꯥꯅ ꯈꯟꯖꯕ ꯅꯨꯄꯤꯒ ꯂꯩꯖꯥꯠꯂ ꯈꯪꯗꯦ꯫ ꯍꯪꯉꯣ ꯂꯩꯕ꯭ꯔꯥꯅ? ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯤꯅꯦ, ꯑꯗꯣ ꯂꯩꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯕꯣꯛꯁꯤ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯧꯉꯝ ꯇꯨꯃꯤꯟꯅ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯅꯦ, ꯑꯃꯗꯨꯅ ꯉꯟꯇꯥ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯏꯁꯤꯅ ꯑꯗꯣ ꯄꯨꯡ 10ꯁꯨ ꯇꯥꯔꯤ, ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯤ꯫ ꯊꯧꯉꯝꯒ ꯃꯦꯔꯤꯅꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯐꯣꯜ ꯂꯩꯔꯤꯕꯅꯤ꯫ ꯐꯠꯇꯕ ꯇꯧꯕ ꯃꯤꯅ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯕꯁꯨ
ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯔꯥꯏ ꯆꯩꯊꯔꯛꯀꯅꯤ꯫ ꯑꯐꯕ ꯇꯧꯕ ꯃꯤꯅ ꯋꯥꯔꯝꯂꯕꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇꯅ ꯊꯟꯒꯅꯤ꯫ ꯀꯥꯟꯇ ꯃꯊꯥ ꯁꯥꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯐꯝꯂꯤ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯀꯥꯟꯇꯅ, ꯍꯜꯂꯣ ꯀꯣꯏꯔꯦꯡ? ꯀꯣꯏꯔꯦꯡꯅ, ꯑꯩꯁꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯩꯅꯣ ꯄꯥꯎ ꯈꯔ ꯇꯥꯔꯤꯁꯤ ꯆꯨꯝꯃꯤꯔꯥ? ꯑꯩ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ꯫ ꯊꯣꯡꯗꯣ ꯅꯤꯡꯈꯥꯏꯔꯛꯏ, ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯄꯩꯁꯥꯒꯤꯗꯤ ꯑꯗꯨꯝ ꯊꯥꯗꯔꯤꯕꯅꯤ꯫ ꯏꯟꯖꯤꯅꯤꯌꯔꯗꯨꯁꯨ ꯊꯕꯛ ꯁꯁꯄꯦꯟ ꯆꯠꯄꯒꯤ ꯑꯩꯉꯣꯟꯗ ꯄꯩꯁా ꯈꯔ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏꯔꯤ꯫ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ꯫ ꯄ꯭ꯔꯦꯃꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯊꯪ ꯊꯥꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯤꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯈꯔ ꯀꯥꯞꯄꯛꯑꯒꯦ꯫ ꯃꯊꯥ ꯄꯪꯁꯥ ꯁꯥꯔꯨꯅꯨꯗ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯊꯝꯃꯒꯦ꯫ ꯀꯅꯥ ꯀꯅꯥꯗꯅꯣ ꯄꯥꯎ ꯈꯔ ꯐꯥꯎꯅꯒꯦ꯫ ꯇꯧꯔꯣ ꯇꯧꯔꯣ꯫ ꯀꯣꯏꯔꯦꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯕꯒ ꯐꯣꯟꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯄ꯭ꯔꯦꯃꯤꯁꯨ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯣꯛꯂꯛꯏ꯫ ꯌꯨꯝꯕꯨꯡ, ꯇꯥꯃꯣ ꯀꯣꯏꯔꯦꯡꯒ ꯄꯥꯎ ꯐꯥꯎꯅꯕꯤꯔꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯅꯔꯦ? ꯈꯪꯗ꯭ꯔꯦ ꯄ꯭ꯔꯦꯃꯤ, ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯤ꯫ ꯄꯩꯁꯥꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯃꯥꯡꯉꯤꯕꯁꯤ꯫ ꯀꯣꯏꯔꯦꯡꯅꯕꯨꯗꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯔ ꯑꯦꯀꯥꯎꯟꯗ ꯀꯥꯞꯂꯛꯀꯦ ꯍꯥꯏꯔꯤ꯫ ꯊꯤꯀꯥ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯐꯠꯃꯟꯗꯦ꯫ ꯅꯪ ꯈꯛꯇꯪꯒꯤ ꯑꯇꯇꯥꯏ ꯇꯥꯍꯟꯕꯁꯤꯗꯤ꯫ ꯁꯤꯌꯔꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯒ꯫ ꯑꯩ ꯉꯁꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ, ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯎꯅꯔꯛꯀꯦ꯫ ꯅꯪꯁꯨꯅꯦ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ, ꯋꯥꯍꯟꯒꯅꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯄ꯭ꯔꯦꯃꯤꯁꯨ ꯃꯊꯥ ꯁꯥꯅ ꯀꯥꯟꯇꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯂꯦꯟꯒꯁꯨ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯌꯥꯎꯔꯝꯂꯒ ꯊꯧꯉꯝꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯂꯦꯖꯇꯒꯤ ꯍꯟꯈ꯭ꯔꯦ꯫ ꯃꯦꯔꯤꯅꯥꯒ ꯏꯁꯤꯒꯁꯨ ꯅꯨꯄꯥꯈꯩꯗꯣ ꯆꯠꯈꯤꯕꯒ ꯃꯣꯏꯁꯨ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯝꯂꯒ ꯂꯩꯌꯣꯜꯁꯨ ꯂꯥꯛꯇꯕꯅꯤꯅ ꯃꯣꯏꯁꯨ ꯇꯟꯗꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯁꯨ ꯃꯕꯣꯛ ꯔꯥꯁꯤꯒꯤ ꯃꯄꯥꯝ ꯌꯧꯕꯒ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯌꯧꯔꯦ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯍꯥꯏꯗꯅ꯫ ꯃꯕꯣꯛ ꯔꯥꯁꯤꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯤꯡꯒꯤ ꯃꯁꯨꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯌꯣꯜꯗꯤ꯫ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯌꯨꯝꯗꯨ, ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯂꯩꯕꯅ꯫ ꯅꯦꯠꯋꯥꯛꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒ ꯐꯣꯟꯗꯣ ꯀꯩꯁꯨ ꯄꯥꯏꯔꯨꯗ꯭ꯔꯦ꯫ ꯄꯨꯡ ꯑꯃ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯦꯁꯦꯖ ꯉꯥꯏꯍꯥꯛꯇꯤ ꯊꯥꯅꯔꯝꯃꯤ꯫ ꯂꯩꯌꯣꯜꯁꯨ ꯌꯨꯝ ꯌꯧꯔꯒ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ, ꯍꯧꯖꯤꯛ ꯄꯥꯠꯇ ꯆꯠꯂꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯅꯤꯅ ꯃꯦꯁꯦꯖ ꯊꯥꯔꯝꯂꯒ ꯄꯥꯠꯇ ꯃꯆꯦꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯅ, ꯑꯩꯗꯤ ꯍꯤ ꯇꯣꯡꯕ ꯉꯝꯂꯣꯏꯀꯣ, ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯒꯦ꯫ ꯆꯦ ꯂꯩꯌꯣꯜ, ꯑꯗꯨ ꯌꯥꯝ ꯆꯥꯎꯔꯒ ꯍꯤ ꯇꯣꯡꯕ ꯀꯤꯔꯤꯗꯣ ꯀꯩꯝ ꯇꯧꯗꯕꯅꯤꯉꯣ꯫ ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯑꯩ ꯁꯤ ꯁꯨꯝ ꯂꯩꯖꯒꯦꯕ꯫ ꯃꯦꯃꯤꯅ, ꯑꯗꯨꯗꯤ ꯍꯤ ꯇꯣꯡꯕꯁꯨ ꯀꯤ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯁꯨꯝ ꯂꯩꯔꯝꯃꯣ꯫ ꯍꯩꯀꯛ ꯌꯦꯠꯂꯤꯁꯦ ꯅꯣꯏꯒꯤ ꯄꯨꯅꯕ ꯈꯔ ꯍꯦꯛ ꯄꯤꯔꯛꯀꯦ꯫ ꯍꯣꯏ ꯆꯦ꯫ ꯂꯩꯌꯣꯜꯁꯨ ꯃꯣꯏꯅ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯒ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗꯨꯗ ꯐꯣꯇꯣ ꯈꯔ ꯅꯝꯃꯤ, ꯃꯊꯟꯇ ꯄꯣꯁ ꯃꯈꯟ ꯃꯈꯟ ꯇꯧꯗꯨꯅ꯫ ꯐꯣꯇꯣꯁꯨ ꯐꯅꯌꯥꯝ ꯅꯝꯂꯦ ꯂꯩꯌꯣꯜꯗꯨ꯫ ꯍꯩꯀꯛ ꯌꯦꯛꯂꯤ ꯍꯦꯛꯂꯨꯕꯁꯤꯡꯗꯨꯒ ꯍꯜꯂꯛꯇꯨꯅ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯩ꯫ ꯂꯩꯌꯣꯜꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯦ꯫ ꯔꯥꯁꯤꯅ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯃꯅꯥ ꯃꯁꯤꯡꯁꯦ꯫ ꯁꯅꯥ, ꯅꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯈꯔ ꯄꯤꯈꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯠꯇꯅ ꯃꯥꯡꯂꯅꯤ꯫ ꯍꯣꯏ, 5 ꯊꯣꯛꯅ ꯌꯣꯝꯕꯤꯔꯝꯃꯣ ꯏꯗꯣꯝꯆꯥ, ꯑꯩ ꯃꯣꯏꯗ ꯂꯧꯕ ꯂꯥꯛꯅꯕ ꯍꯥꯏꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯨꯡꯗꯒꯤ ꯄꯣꯜꯊꯤꯟ ꯈꯔ ꯂꯧꯊꯣꯛꯎꯈꯤꯒꯦ꯫ ꯑꯁ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯋꯥꯏꯅꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯀꯣ꯫ ꯔꯥꯁꯤꯒ ꯆꯥꯎꯕꯤꯒꯅ ꯆꯪꯈꯤꯕꯒ ꯂꯩꯌꯣꯜꯁꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯨꯗ ꯐꯝꯅ ꯐꯝꯅ ꯏꯁꯤꯒ ꯃꯦꯔꯤꯅꯥꯒ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕ, ꯌꯨꯝ ꯌꯧꯔꯕꯣ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯕꯣꯕꯣꯛꯀ ꯏꯗꯣꯝꯆꯥꯒ ꯂꯩꯕꯗꯨꯗ ꯍꯥꯏꯔꯛꯇ꯭ꯔꯕ? ꯑꯗꯣ ꯅꯪ ꯁꯪꯉꯗꯤ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ, ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯤꯒꯦ꯫ ꯅꯦꯡꯒ ꯊꯧꯉꯝꯒ ꯅꯣꯏ ꯑꯍꯨꯝ, ꯅꯪꯅ ꯃꯣꯏꯗ ꯑꯃꯨꯛ ꯄꯤꯔꯣ, ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯂꯣ? ꯍꯣꯏ꯫ ꯑꯣꯀꯦ, ꯂꯥꯛꯅꯕ ꯇꯧꯔꯒꯦ, ꯊꯝꯃꯦꯀꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯌꯣꯜ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯒꯦꯠꯇꯒꯤ ꯏꯟꯆꯥꯡ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯅ ꯆꯪꯂꯨꯈꯤꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯔꯦ, ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯒ ꯃꯦꯔꯤꯅꯥꯒꯁꯨ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯂꯩꯌꯣꯜ ꯍꯣꯏꯗ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯥꯅ ꯑꯣꯏꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯁꯔꯨꯛꯇꯨꯁꯨ ꯊꯤꯜꯂꯝꯂꯒ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ꯫ ꯊꯥꯖꯁꯨ ꯆꯥꯅꯅꯃꯛꯀꯤ ꯃꯦꯁꯦꯖꯇꯣ ꯍꯜꯂꯛꯇꯕꯗ ꯂꯦꯟꯗꯨ ꯂꯩꯐꯝ ꯈꯪꯗꯦ꯫ ꯅꯍꯥꯟꯈꯩ ꯑꯣꯏꯔꯗꯤ ꯀꯣꯏꯗꯅ ꯊꯧꯉꯝ ꯍꯣꯏꯗ ꯆꯠꯇꯨꯅ ꯊꯥꯖꯕꯨ ꯗꯞ ꯇꯧꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯤ꯫ ꯊꯧꯉꯝ ꯍꯣꯏꯗ ꯆꯪꯕ ꯐꯥꯎꯕ ꯀꯧꯇꯛ ꯆꯥꯒꯗꯕ ꯃꯥꯜꯂꯤ ꯃꯁꯥꯅ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯨꯅꯤꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗꯤ ꯐꯣꯡꯗꯣꯛꯑꯒ ꯐꯕꯅꯤ ꯀꯥꯏꯅ, ꯀꯅꯥ ꯍꯥꯏꯔꯤ ꯋꯥꯅꯣꯗ꯫
ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯏꯁꯥ ꯏꯊꯟꯇ ꯃꯨꯠ ꯁꯥꯒꯠꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯐꯣꯡꯗꯣꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯣꯏ ꯁꯔꯨꯛ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕꯁꯨ ꯉꯝꯗ꯭ꯔꯤꯅꯦ ꯑꯁ ꯑꯩꯗꯤꯕꯀꯣ ꯏꯊꯟꯇ ꯄꯣꯛꯄꯣꯛ ꯍꯦꯛ ꯆꯥꯛꯏ ꯏꯃꯥꯟꯅꯕꯗ ꯍꯥꯏꯔꯨꯗꯕꯁꯨ ꯌꯥꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯗꯧꯔꯤꯗ ꯃꯊꯟꯇ ꯑꯉꯥꯎꯕꯒꯨꯝꯅ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏꯖꯩ ꯐꯣꯟꯗꯣ ꯑꯃꯨꯛ ꯋꯥꯆꯞꯇ ꯆꯪꯂꯨꯕꯅꯤ ꯊꯥꯖꯗꯅ ꯊꯥꯖꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯑꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯑꯩꯈꯣꯏ ꯂꯦꯟꯁꯨ ꯃꯦꯁꯦꯖꯇꯨ ꯁꯦꯠ ꯍꯜꯂꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯂꯩꯁꯥꯕꯤ ꯐꯥꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯀ꯭ꯂꯥꯁ 12 ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯅꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩ ꯉꯥꯏꯒꯤ ꯉꯥꯏꯍꯜꯂꯒ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯐꯪꯕꯅꯤ ꯑꯩꯅ ꯈꯥꯝꯕ ꯅꯪꯍꯧꯗꯗꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯕꯁ ꯗ꯭ꯔꯥꯏꯚꯔꯗꯣ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕ ꯃꯤꯗꯤ ꯃꯁꯛ ꯈꯪꯕꯅꯤ ꯑꯗꯨꯅ ꯈꯥꯝꯂꯝꯒꯅꯤ ꯉꯥꯏꯗ꯭ꯔꯒꯅ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯊꯥꯖ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯝꯃꯤ ꯑꯩꯅꯗꯤ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯍꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩ ꯂꯩꯔꯤꯉꯩ ꯍꯦꯛꯇ ꯇꯧꯔꯨꯈꯤꯒꯦ ꯐꯖꯅ ꯇꯧꯊꯣꯛꯎ ꯂꯦꯟ ꯆꯔꯥꯡꯅꯔꯝꯕ ꯋꯥꯈꯜꯗꯨ ꯅꯦꯅꯥ ꯇꯥꯔꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯂꯥꯛꯅꯔꯒ ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯤꯗ ꯇꯔꯨꯛꯇꯨ ꯊꯣꯛꯂꯛꯏ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯊꯧꯅꯔꯛꯇꯨꯅ ꯅꯝꯕꯣꯜꯂꯣꯝꯗ ꯂꯥꯛꯂꯦ ꯆꯥꯛ ꯆꯥꯅꯔꯛꯇꯕ ꯌꯥꯎꯅꯔꯛꯄꯅ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯐꯝꯂꯔꯤ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯊꯧꯉꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯁꯦ ꯍꯥꯏꯕꯅꯣ ꯅꯨꯄꯤꯈꯩ ꯂꯩꯌꯣꯜꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯏꯀꯣ ꯆꯥꯔꯔꯣꯏꯒꯦ ꯏꯁꯤꯅ ꯃꯤꯅꯥ ꯏꯕꯥꯅꯤꯒꯤ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯆꯥꯛ ꯑꯃꯇꯪꯅ ꯌꯥꯔꯅꯤ ꯈꯔꯕꯨꯗꯤ ꯆꯥꯔꯛꯏ ꯃꯤꯁꯨꯝ ꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯛ 3 ꯄꯤꯕꯤꯔꯣ ꯀꯀꯥ ꯌꯦꯟ ꯊꯣꯡꯕꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣꯀꯣ ꯍꯣꯇꯦꯜ ꯐꯝꯕ ꯑꯍꯜꯗꯨꯁꯨ ꯑꯉꯥꯡ ꯑꯃꯗ ꯆꯥꯛ ꯁꯦꯝꯅꯕ ꯍꯥꯏꯈ꯭ꯔꯦ ꯃꯦꯔꯤꯅꯥꯅ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖ ꯕꯪ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯥꯛꯇꯥꯔꯤꯅꯦ ꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯕꯗꯒꯤ ꯑꯝꯇꯁꯨ ꯇꯧꯔꯛꯄ ꯅꯠꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎꯅꯤ ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯂꯩꯌꯣꯜꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤꯁꯤꯕꯣ ꯄꯨꯡꯕꯨꯗꯤ 10 ꯇꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯗ 10:30 ꯇꯥꯔꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯨꯁꯤ ꯊꯧꯉꯝꯅ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯃꯅꯨꯡꯗꯤ ꯆꯪꯉꯔꯣꯏꯁꯤ ꯑꯁ ꯀꯦꯔꯒ ꯂꯥꯛꯑꯝꯒꯗꯕꯅꯤ ꯁꯨꯃꯥꯏ ꯆꯠꯅꯤ ꯈꯪꯉꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯛꯁꯨ ꯄꯨꯊꯣꯔꯛꯂꯤ ꯏꯟꯖꯥꯡ ꯃꯊꯦꯜꯗꯨ 5ꯅꯤ ꯃꯦꯔꯤꯅꯥꯅ ꯆꯥꯔꯁꯤ ꯁꯅꯥ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯉꯨ ꯂꯥꯎ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯣꯏ ꯆꯥꯔꯣ ꯀꯣꯛ ꯆꯥꯔꯛꯑꯣꯍꯦ ꯊꯧꯉꯝꯅ ꯍꯧꯔꯦꯍꯦ ꯑꯩꯗꯤ ꯃꯤꯁꯨꯝ ꯍꯦꯟꯕ ꯆꯥꯛ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯌꯣꯜꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯝꯂꯛꯏ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯁꯤꯇꯪ ꯆꯥꯎ ꯅꯌꯥ ꯀꯥꯊꯣꯛ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯂꯩꯌꯣꯜꯁꯦ ꯌꯥ ꯀꯥꯊꯣꯛꯇꯨꯅ ꯏꯂꯩꯕ ꯆꯥꯛꯇꯨ ꯆꯥꯏ ꯊꯧꯉꯝ ꯂꯦꯟꯅ ꯊꯧꯉꯝꯅ ꯏꯁꯤꯡꯗꯨꯕꯨ ꯃꯦꯔꯤꯅꯥꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯏꯁꯤꯅ ꯑꯩꯗꯤ ꯎꯍꯧꯗꯦ ꯀꯩꯅꯣꯍꯦ ꯃꯤ ꯀꯥꯏꯔꯅꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯍꯟꯕꯅꯤ ꯅꯣꯏꯁꯤꯗꯤꯕ ꯂꯩꯌꯣꯜꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯀꯥꯇꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯊꯧꯉꯝꯅ ꯌꯥꯔꯦ ꯕꯨꯟꯗꯣ ꯆꯥꯛꯇꯨ ꯁꯠ ꯆꯥꯔꯣ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏꯔꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯂꯦ ꯃꯦꯔꯤꯅꯥꯅ ꯂꯩꯌꯣꯜ ꯑꯕꯣꯛꯁꯤꯒꯤ ꯃꯄꯥꯝꯁꯨ ꯃꯣꯏꯔꯥꯡꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯅꯨꯡ ꯌꯥꯝ ꯆꯪꯉꯤ ꯂꯥꯞꯄꯤꯗ ꯃꯣꯏ ꯇꯔꯨꯛꯇꯨ ꯕꯣꯠ ꯇꯣꯡꯁꯤ ꯍꯥꯏꯗꯅ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯧꯔꯤ ꯂꯩꯌꯣꯜꯒ ꯃꯣꯏ ꯑꯅꯤꯈꯛꯁꯨ ꯐꯣꯇꯣ ꯅꯝꯃꯤ ꯂꯦꯟꯅ ꯇꯧꯔꯒ ꯃꯦꯔꯤꯅꯥꯒ ꯊꯧꯉꯝꯒꯁꯨ ꯅꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯅꯝꯃꯤ ꯏꯁꯤꯗꯤ ꯔꯤꯜꯁꯄꯨ ꯅꯝꯕꯋꯣ ꯑꯃꯨꯛꯇꯩꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯝꯕꯣꯜ ꯕꯣꯔꯥꯁꯨ ꯆꯥꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯂꯩꯌꯣꯜꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟ ꯄꯥꯏꯗꯨꯅ ꯋꯥꯆꯞꯇ ꯆꯪꯉꯤ ꯃꯣꯏ ꯇꯔꯨꯛꯀꯤ ꯒ꯭ꯔꯨꯞꯇꯨꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅ ꯋꯥꯏ ꯆꯥꯏꯔꯝꯃꯤ ꯂꯩꯌꯣꯜꯁꯨ ꯐꯣꯇꯣꯁꯤꯡꯗꯨ ꯃꯊꯪ ꯁꯨꯝ ꯌꯦꯡꯉꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯣꯇꯣꯁꯨ ꯌꯥꯎꯔꯤ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯃꯥꯒ ꯅꯝꯕ ꯐꯣꯇꯣꯁꯤꯡꯗꯨꯁꯨ ꯁꯨꯝ ꯌꯦꯡꯉꯤ ꯃꯁꯥ ꯈꯪꯍꯧꯗꯅ ꯅꯝꯕ ꯐꯣꯇꯣꯁꯨ ꯌꯥꯎꯔꯤ ꯐꯣꯇꯣꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯃꯥꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯄꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯤ ꯁꯤꯁꯨ ꯈꯪꯍꯧꯗꯅ ꯅꯝꯕ ꯐꯣꯇꯣꯅꯤ ꯐꯣꯇꯣꯗꯨ ꯌꯥꯝꯅ ꯈꯣꯏꯗꯥꯔꯨꯔꯦ ꯂꯩꯌꯣꯜꯅ
ꯃꯥꯒꯤ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔꯗ ꯐꯣꯇꯣꯗꯨ ꯁꯦꯠ ꯍꯥꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯇꯣ ꯑꯇꯩꯗꯨꯕꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫